한덕기 이혹시 ꯌꯥꯝꯅ ꯆꯝꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ 3rd Mayꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕꯁꯤ ꯈꯔ ꯏꯪꯊꯔꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯧꯕꯅꯤꯅ ꯌꯥꯝꯅ ꯃꯤꯌꯥꯝꯗ ꯑꯋꯥ ꯑꯅꯥ ꯅꯪꯕ ꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ 이ꯍꯧꯁꯤꯗꯤ ꯃꯤꯠꯀꯤ ꯄꯤꯅꯦ ꯍꯨꯃꯥꯡꯅꯦ ꯑꯗꯨꯒ ꯏꯅꯦ ꯑꯍꯨꯝꯅ ꯆꯥꯝꯊꯣꯛꯄꯒꯤ 이ꯍꯧꯅꯦꯅ ꯍꯥꯏꯖꯕꯗ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯃꯃꯥꯅ ꯃꯆꯥꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯐꯤꯖꯤꯒꯤ ꯂꯟꯗꯨ ꯆꯦꯡꯄꯥꯛ ꯈꯔ ꯆꯤꯅꯤ ꯈꯔ ꯑꯗꯒꯤ ORS ꯈꯔ ꯍꯥꯞꯄꯒ ꯑꯦꯟꯇꯤꯁꯦꯞꯇꯤꯛ ꯑꯣꯏꯟꯃꯦꯟꯠꯒꯨꯝꯕ ꯕꯦꯅꯦꯠꯀꯨꯝꯕ ꯄꯤꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥꯞ ꯆꯦꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯂꯪꯗꯨꯅꯦ ꯐꯅꯦꯛ ꯃꯆꯦꯠꯇꯨꯅꯦ ꯄꯤꯕꯤꯔꯒ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯂꯥꯟ ꯆꯠꯂꯨꯀꯣ ꯈꯨꯟꯖꯥ ꯉꯥꯛꯎ ꯅꯪꯒꯤ ꯈꯨꯟ ꯉꯥꯛꯎ ꯀꯥꯏꯅ ꯊꯥꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯣ ꯅꯨꯡꯗꯥꯡꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯏꯃꯥ ꯌꯨꯝꯗ ꯍꯟꯁꯦꯅ ꯀꯞꯄꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃ ꯑꯅꯤꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯒ ꯃꯩ ꯊꯥꯕ ꯎꯕ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯕ ꯑꯉꯥꯡꯁꯤꯡꯅ ꯑꯃꯨꯛ ꯃꯃꯥꯁꯤꯡꯗ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯉꯝꯈꯤꯗ꯭ꯔꯥ ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯁꯤ ꯇꯣꯏꯈ꯭ꯔ ꯄꯣꯠꯅꯦꯕ ꯑꯗꯨ ꯃꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯕ ꯄꯤꯗꯨ ꯎꯔꯒ ꯅꯤꯡꯉꯥꯏꯇꯧꯕꯗꯤ ꯂꯦꯞꯆꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯨ ꯑꯣꯏ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯗꯦꯜꯂꯤꯒꯤ ꯔꯦꯁꯄꯣꯟꯁꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯄꯦꯟꯗꯦ ꯗꯦꯜꯂꯤꯒꯤ ꯔꯦꯁꯄꯣꯟꯁ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯨꯔꯥ ꯋꯤꯂꯤꯡꯂꯤ ꯁꯥꯏꯂꯦꯟꯠ ꯂꯩꯕ ꯃꯥꯒꯤ ꯃꯆꯤꯟꯁꯤ ꯄꯨꯔꯥ ꯈꯨꯝꯃꯒ ꯂꯩꯕꯁꯤ ꯏꯖꯔꯦꯜꯒꯤꯗꯨꯃ ꯉꯔꯥꯡ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯏ ꯑꯩꯈꯣꯏꯒꯤꯗ ꯁꯤꯔꯤꯕ ꯅꯥꯔꯤꯕ ꯌꯨꯝ ꯃꯩ ꯆꯥꯛꯏꯕ ꯑꯋꯥ ꯑꯅꯥ ꯅꯪꯕꯁꯤ ꯊꯣꯏꯗꯣꯛꯅ ꯀꯩꯁꯨ ꯈꯟꯗꯦ ꯍꯥꯏꯕ ꯇꯥꯏ 3rd Mayꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯆꯠꯂꯤꯕ ꯂꯝꯁꯤ ꯌꯥꯝꯃꯤꯅꯦ ꯑꯃꯦꯔꯤꯀꯥ ꯆꯠꯂꯤ ꯏꯖꯤꯞ ꯆꯠꯂꯤ ꯑꯗꯒꯤꯗꯤ ꯏꯟꯗꯣꯅꯦꯁꯤꯌꯥ ꯆꯠꯂꯤ ꯐ꯭ꯔꯥꯟꯁ ꯆꯠꯂꯤ ꯇꯣꯉꯥꯟꯕ ꯂꯝ ꯃꯌꯥꯝ ꯑꯃ ꯆꯠꯂꯤꯀꯣ ꯑꯗꯨꯕꯨ ꯊꯥ 5ꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗꯗꯤ ꯂꯥꯛꯄꯤꯗꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯇꯥꯕ ꯍꯥꯏꯁꯤ ꯊꯥꯗ ꯇꯥꯕ ꯍꯥꯏꯁꯤ ꯏꯟꯗꯤꯌꯥꯒꯤꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯝꯅꯗꯕ ꯑꯃꯝꯕ ꯖꯒꯥ ꯊꯥꯒꯤ ꯁꯔꯨꯛꯇꯨꯗ ꯇꯥꯕꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯤꯅ ꯑꯍꯥꯟꯕ ꯂꯝ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤ 50,000 ꯍꯦꯟꯅ ꯃꯌꯨꯝ ꯂꯩꯇꯗꯅ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯌꯨꯝꯗ ꯈꯨꯟꯗꯥꯍꯟꯕꯗꯤ ꯉꯝꯗꯦ ꯑꯗꯒꯤꯗꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ G20ꯒꯤ crore 3,000 ꯍꯦꯟꯅ ꯆꯪꯅ ꯐꯖꯅ ꯁꯦꯝꯅ ꯅꯥꯟꯅ ꯀꯦꯅ ꯇꯧꯕꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯩ ꯂꯝꯗꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯇꯧꯏ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤ 50,000ꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯃꯩꯈꯨꯁꯤꯡꯗꯨꯅ ꯎꯐꯨꯟꯁꯤꯡꯗꯨꯅ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯗ ꯑꯇꯤꯌꯥ ꯃꯝꯕꯁꯤꯗꯗꯤ ꯑꯗꯨꯒꯤ ꯀꯦꯔꯤꯕꯗꯨꯒ ꯁꯤꯒꯤ ꯃꯣꯠꯂꯤꯕꯁꯤꯒꯤ ꯑꯅꯤꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯊꯃꯣꯏꯗ ꯀꯝꯄꯤꯌꯥꯔ ꯇꯧꯗꯕꯁꯤ ꯎꯏ ꯑꯗꯨꯅ ꯗꯦꯜꯂꯤ ꯈꯪꯉꯦ ꯍꯟꯗꯛꯇꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯋꯥ ꯈꯔ ꯉꯥꯡꯕꯤꯅꯕ ꯑꯩꯅ ꯍꯥꯏꯕꯗ ꯂꯥꯡꯕꯅ ꯍꯦꯜꯂꯤ ꯃꯅꯤꯄꯨꯔ ꯃꯔꯝꯗꯀꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯨ ꯋꯥ ꯉꯥꯡꯃꯟꯗꯗꯅ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯊꯥꯡꯀꯠꯂꯒ ꯄꯣꯔꯛꯅꯕ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤꯕꯗꯨ ꯐꯖꯅ ꯉꯥꯡꯗꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯇꯧꯁꯤꯟꯅꯕ ꯈꯪꯉꯤ ꯑꯗꯣ ꯂꯥꯛꯏꯕ ꯇ꯭ꯔꯦꯟꯁꯤꯗ ꯁꯨꯃꯥꯏꯅ ꯆꯠꯊꯔꯛꯄꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯤ ꯇꯧꯗꯅ ꯁꯨꯝ ꯂꯥꯛꯄꯁꯦ ꯍꯣꯏ ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤ ꯃꯃꯥꯡꯗꯒꯤꯗꯤ ꯑꯍꯣꯡꯕꯗꯤ ꯈꯔ ꯍꯨꯏ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯗꯥꯏꯃꯦꯟꯁꯟꯁꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣꯗ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯐꯥꯈꯤꯕ ꯁꯤꯂꯨꯡ ꯒꯥꯡꯇꯦꯁꯤ ꯒꯨꯏꯇꯦ ꯍꯥꯏꯕꯁꯤ ꯃꯥꯁꯤ ꯁꯤꯂꯨꯡ ꯒꯨꯏꯇꯦ ꯍꯥꯏꯕ ꯃꯥ NIAꯅ ꯐꯥꯕꯁꯤꯗꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯇ꯭ꯔꯥꯟꯁꯅꯦꯁꯅꯦꯜ ꯑꯩꯈꯣꯏ ꯀꯣꯟꯁꯄꯤꯔꯦꯁꯤ ꯂꯩ ꯍꯥꯏꯕꯒꯤ ꯄꯣꯠꯁꯤ ꯐꯖꯅ ꯊꯝꯕ ꯍꯧꯅꯔꯦ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯁꯨ ꯊꯝꯃꯦ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯁꯨ ꯊꯝꯃꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯤꯠ ꯁꯥꯍꯁꯨ ꯃꯥꯏ ꯍꯣꯝ ꯄꯥꯏꯕꯁꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯛꯏꯕ ꯗꯥꯏꯃꯦꯟꯁꯟꯁꯤ ꯏꯟꯇꯔꯅꯦꯜ ꯑꯣꯏꯔꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯈꯛꯇꯒꯤ ꯑꯣꯏꯔꯛꯇ꯭ꯔꯦ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯁꯨ ꯑꯗꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔꯁꯨ ꯖयशंकरꯒꯤꯁꯨ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯂꯥꯛꯏ ꯀꯔꯤꯒꯤꯅꯣꯗ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯕ ꯑꯩꯅ ꯁꯤꯂꯨꯡ ꯒꯥꯡꯇꯦ ꯐꯥꯔ ꯃꯇꯨꯡꯗ ꯏꯟꯇ꯭ꯔꯣꯒꯦꯁꯟ NIAꯅ ꯇꯧꯔ ꯃꯇꯨꯡꯗ ꯌꯥꯝꯅ ꯃꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯏ ꯀꯅꯥꯗꯥꯗ ꯂꯩꯕ ꯈꯥꯂꯤꯁꯇꯥꯟꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯈꯔ ꯌꯦꯡꯕꯗ ꯂꯤꯟ ꯒꯥꯡꯇꯦꯗꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯅꯥꯏꯕ ꯑꯃꯅ ꯑꯃꯨꯛ ꯏꯪꯂꯦꯟꯗ ꯕꯦꯁ ꯇꯧꯕ ꯕ꯭ꯔꯤꯇꯦꯟꯗ ꯕꯦꯁ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨꯗ꯭ꯋꯥꯔꯥꯗ ꯃꯣꯏꯒꯤ ꯂꯤꯗꯔꯁ ꯃꯌꯥꯝ ꯎꯅꯕ ꯑꯗꯨ ꯃꯥꯅ ꯄꯤꯕ ꯁ꯭ꯄꯤꯆꯇꯨꯗ ꯏꯟꯗꯤꯌꯥꯗꯒꯤ ꯈꯥꯏꯗꯣꯛꯑꯒ ꯂꯝ ꯑꯃ ꯁꯦꯝꯕꯒꯤ ꯏꯍꯧ ꯇꯧꯕꯒꯤ ꯄꯩꯁꯥ ꯃꯇꯦꯡ ꯅꯤꯕ ꯈꯨꯠꯂꯥꯏ ꯃꯇꯦꯡ ꯅꯤꯕ ꯑꯗꯨ ꯂꯣꯏ ꯄꯤꯅ ꯈꯣꯠꯅꯗꯅ
ꯇꯧꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯁꯤꯒ ꯃꯗꯨ ꯁꯝꯅꯔꯝꯒꯅꯤ ꯁꯝꯅꯔꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯗꯨꯗꯤ NIAꯒꯤ ꯃꯥꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯂꯥꯛꯀꯅꯤꯅ ꯈꯜꯂꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ KDF ꯀꯨꯝꯕ ꯑꯗꯒꯤ KNAꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯅꯠꯇꯕ ꯆꯤꯇꯥꯒꯣꯡ ꯍꯤꯜ ꯇ꯭ꯔꯦꯛꯇ ꯑꯣꯄꯔꯦꯠ ꯇꯧꯕ ꯆꯤꯇꯥꯒꯣꯡ ꯍꯤꯜ ꯇ꯭ꯔꯦꯛꯁꯤ ꯗꯤꯁꯇ꯭ꯔꯤꯛ 3ꯅ ꯁꯥꯕꯅꯤ ꯗꯤꯁꯇ꯭ꯔꯤꯛ 3ꯁꯤ ꯃꯅꯨꯡꯗ 2/3 ꯀꯨꯝꯕꯅꯤ ꯃꯣꯏꯅ ꯂꯧꯒꯗꯕꯒꯤ ꯂꯥꯟ ꯇꯧꯔꯤꯁꯤꯀꯣ ꯑꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯥꯂꯧꯕꯒꯁꯨ ꯁꯝꯅꯕꯒꯤ ꯄꯣꯠ ꯃꯃꯤ ꯇꯥꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯂꯧꯕꯒꯁꯨ ꯁꯝꯅꯕꯒꯤ ꯃꯃꯤ ꯇꯥꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯂꯥꯂꯧꯕꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯥꯂꯧꯕꯒꯤꯗꯤ ꯆꯤꯇꯥꯒꯣꯡ ꯍꯤꯜ ꯇ꯭ꯔꯦꯛꯇ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯌꯥꯝ ꯄꯥꯋꯔꯐꯨꯜ ꯑꯣꯏ ꯑꯗꯨꯅ ꯀꯦꯅꯥꯗꯥꯒꯤ ꯁꯤꯛꯀꯤ ꯄꯣꯠꯁꯤ ꯈꯥꯂꯤꯁꯇꯥꯟꯒꯤ ꯄꯣꯠꯁꯤ ꯃꯣꯏ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯋꯥꯂꯥꯒꯤ ꯊ꯭ꯔꯨꯗ ꯇꯧꯕ ꯈꯨꯠꯂꯥꯏ ꯄꯤꯅꯕ ꯈꯣꯠꯅꯕꯁꯤꯒꯤ ꯂꯣꯏꯅꯃꯛ ꯑꯔꯣꯟ ꯑꯊꯨꯞꯁꯤ ꯈꯪꯉꯛꯄꯅꯤꯅ ꯍꯧꯖꯤꯛꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯏꯟꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯈꯛꯇ ꯅꯠꯇꯕꯗ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯌꯥꯝ ꯑꯃ ꯀꯣꯟꯁꯤꯜꯂꯛꯄꯒꯤ ꯄꯣꯠ ꯂꯥꯛꯄꯅꯤꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟꯗꯨ ꯆꯨꯝꯕꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯂꯥꯛꯄꯁꯤꯅ ꯍꯧꯖꯤꯛꯁꯦ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯌꯥꯎꯗꯕ ꯌꯥꯔꯔꯣꯏ ꯗꯤꯐꯦꯟꯁ ꯌꯥꯎꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨ ꯍꯣꯝꯁꯨ ꯌꯥꯎꯗꯕ ꯌꯥꯔꯔꯣꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤ ꯎꯖꯔꯒ ꯑꯩꯅ ꯈꯟꯖꯕꯗ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯁꯦꯟꯇꯔꯗꯒꯤ ꯑꯣꯏꯔꯣ ꯃꯣꯏꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯃ ꯇꯣꯉꯥꯟꯅ ꯍꯣꯡꯉꯛꯀꯗꯧꯕ ꯃꯥꯜꯂꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯗ ꯀ꯭ꯔꯥꯏꯁꯤꯁꯁꯤꯗ ꯀꯣꯟꯐ꯭ꯂꯤꯛꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯁꯤꯁꯨ ꯃꯁꯤꯒꯤ ꯇ꯭ꯔꯥꯟꯁ ꯅꯦꯁꯅꯦꯜ ꯀꯣꯟꯁꯄꯤꯔꯦꯁꯤꯁꯤꯗ ꯌꯥꯎꯔꯝꯃꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯉꯔꯥꯡ ꯅꯍꯥꯟꯁꯤꯗꯒꯤ ꯍꯣꯡꯂꯛꯏꯕ ꯃꯥꯏ ꯗꯥꯏꯃꯦꯟꯁꯟꯁꯤꯗ ꯉꯁꯤꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯕ ꯒꯤ ꯋꯥꯈꯜ ꯈꯟꯕ ꯃꯇꯝ ꯑꯣꯏꯔꯦꯒ ꯍꯥꯏꯔꯛꯄꯁꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯇꯨꯅꯤ ꯁꯤꯁꯨ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝ ꯅꯛꯅꯅ ꯄꯨꯜꯂꯤꯕ ꯒꯣꯕꯤꯟꯗꯥꯁꯅꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯒꯤ ꯄꯣꯠ ꯊꯝꯃꯛꯄꯁꯤ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯑꯃꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕ ꯀꯨꯜꯗꯤꯠꯅꯁꯨ ꯆꯤꯡꯒꯤꯁꯨ ꯇꯝꯒꯤꯁꯨ ꯑꯅꯤꯃꯛꯇ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄꯒꯤ ꯄꯣꯠ ꯀꯟꯅ ꯗ꯭ꯔꯥꯏꯚ ꯇꯧꯔꯛꯄ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯕꯪꯀꯔ ꯊꯨꯒꯥꯏꯕꯒꯤ ꯄꯥꯎ ꯌꯥꯎꯕꯁꯤꯅ ꯑꯅꯧꯕ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗꯤ ꯂꯥꯛꯏ ꯑꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯊꯕ ꯃꯇꯝ ꯑꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯕꯦꯇꯜ ꯑꯣꯐ ꯑꯥꯏꯗꯤꯌꯥ ꯍꯥꯏꯅ ꯅꯣꯡꯃꯩꯒꯤ ꯋꯥ ꯅꯠꯇꯕꯗ ꯀꯣꯛꯀꯤ ꯂꯥꯟꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯑꯃꯁꯨꯡ ꯃꯁꯤ ꯂꯣꯏꯔꯛꯑꯒ ꯑꯣꯏꯔꯛꯀꯗꯕ ꯐꯤꯕꯝꯁꯤꯗ ꯑꯈꯪ-ꯑꯍꯩꯁꯤꯡ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯀꯣꯛ ꯊꯥꯗꯕ ꯃꯇꯝ ꯑꯣꯏ ꯃꯗꯨꯒꯤꯁꯨ ꯇꯣꯉꯥꯟꯅ ꯐꯦꯖ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯍꯥꯟꯕꯒꯤ ꯁꯣꯔꯠ ꯇꯥꯔꯝ ꯄ꯭ꯂꯥꯟꯗ ꯃꯥꯒꯤ ꯗꯤꯁꯥꯔꯝ ꯇꯧꯕ ꯑꯗꯨꯒ ꯁꯤꯖ ꯐꯌꯥꯔꯗꯧꯅ ꯈꯨꯠꯂꯥꯏ ꯀꯥꯞꯅꯍꯟꯗ꯭ꯔꯒ ꯃꯤꯌꯥꯝꯗ ꯊꯥꯖꯍꯜꯂꯒ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯗꯕ ꯃꯌꯥꯝꯗꯤ ꯈꯨꯟꯗ ꯍꯣꯡꯗꯅ ꯃꯥꯏ ꯈꯨꯡꯒꯪꯗ ꯍꯣꯡꯗꯅ ꯂꯩꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯃ ꯕꯣꯠ ꯗ ꯁꯦꯟꯇꯔ ꯑꯦꯟ ꯗ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯄꯤꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯃꯤꯠ ꯇꯥꯔꯝ ꯄ꯭ꯂꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯋꯥꯊꯣꯛ ꯑꯣꯏꯕ ꯂꯝꯁꯤꯡꯁꯤꯗꯗꯤ ꯃꯁꯥꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯔꯤꯂꯤꯞ ꯄꯤꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯗꯒꯤ ꯁꯦꯇꯜꯃꯦꯟ ꯇꯧꯕꯁꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤꯗ ꯍꯧꯖꯤꯛ ꯋꯥꯠꯂꯤꯁꯤ ꯔꯤꯁꯦꯇꯜꯃꯦꯟ ꯔꯤꯂꯤꯞꯁꯨ ꯄꯤꯈ꯭ꯔꯦ ꯔꯦꯁꯀ꯭ꯌꯨꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯔꯤꯁꯦꯇꯜꯃꯦꯟꯁꯤ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯆꯗꯕꯁꯤꯡꯗꯨꯅ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ ꯉꯁꯥꯏꯒꯤ ꯇ꯭ꯔꯁ ꯑꯃ ꯊꯥꯖꯕ ꯑꯃ ꯄꯤꯅꯅꯕꯒꯤ ꯌꯥꯝꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯣꯠꯇ ꯅꯣꯡꯃꯩ ꯀꯥꯞꯅꯗꯕ ꯈꯣꯠꯅꯗꯕꯒꯤ ꯁꯣꯔꯠ ꯇꯥꯔꯝꯒꯤ ꯄꯤꯕ ꯃꯤꯠ ꯇꯥꯔꯝꯗ ꯃꯣꯏ ꯃꯌꯥꯝ ꯂꯩꯍꯟꯕ ꯑꯗꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕꯁꯤꯡꯒꯤꯅ ꯌꯨꯝ ꯁꯥꯕꯤꯔꯒ ꯂꯩꯍꯟꯕ ꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯇꯝ ꯈꯔꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯕ ꯂꯩꯅꯅꯕ ꯍꯥꯏꯗꯤ ꯄꯨꯡ ꯂꯩꯇꯥꯅ ꯂꯩꯅꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯂꯣꯡ ꯇꯥꯔꯝ ꯄ꯭ꯂꯥꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯂꯩꯈ꯭ರೆ ꯑꯗꯨꯒ ꯍꯣꯏ ꯀꯨꯀꯤꯒꯤ ꯗꯤꯃꯥꯟꯁꯤꯡꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯄꯨꯔꯛꯇ꯭ꯔꯗꯤ ꯌꯥꯒꯗꯧꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯇ꯭ꯔꯦꯟꯁꯤꯗ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯥꯟꯁꯅꯦꯁꯅꯦꯜ ꯀꯟꯁꯄꯤꯔꯦꯁꯤꯁꯤꯅ ꯑꯁꯦꯡꯕ ꯏꯟꯚꯣꯜꯞꯃꯦꯟ ꯂꯣꯏ ꯂꯩꯔꯝꯃꯗꯤ ꯃꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤ ꯐꯥꯔꯣꯏꯗꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯍꯟꯗꯛꯁꯨ ꯃꯤ ꯈꯔ ꯐꯥꯔꯤꯕ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯍꯥꯠꯄꯗꯨꯁꯨ ꯆꯦꯟꯅꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯅꯠꯇꯕꯗꯁꯨ ꯁꯤꯒꯤ ꯏꯟꯚꯣꯜꯞꯃꯦꯟ ꯂꯩꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯂꯥꯛꯏꯕ ꯇ꯭ꯔꯦꯟꯁꯤꯗꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁ꯭ꯇꯦꯠꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯃꯥꯒꯤ
training 55 si sana de ha ju sana ba mong man si home si mo direct fire pinina hojik si akhoi gi council minister chief minister gi sumagi togi have do hek to bongam do gi pot su le ram bi yan khali ado hojik ti laiba no wa change da akhoi gi mai kai de gi su government of india da state su thajan ba nyam gi pi su thok tai ado aina si hajar si hoi nimit kudingi krapa lep tana nimit krapa yung thaba dum chatharaga dum sana ditale to ta ne thenga ta ngasi ba uda khoi tampaki mitei sina to sisu sumadagi moida attack to yaude moina toroga khoina hanba khaktani aduna khoi romgi de mo romda yamna live pot amani moina torokta de to khdong sida khoi rom de pressure yam pi bisu mathau ta de khoi gi moina bu torokta di to daka pokpa dum san tai anu moina torisi thing busisu border center na state na yam hena togum tokom yam toroga to yu phai aduga aina khanjabada paramilitary central paramilitary la imiam sisu mogi meyeng su ngokane khali adegidi sana fulgi su sana fulgi mogi army personal magna su kem talaiba mina pot chain bada kogi copy gi maruga yaram sisu onthok ni aduna mathang mathang thijalakpa yengjalakpa khutimaka metei maruna ai metei alu raina sumpan bisu numai jado bune du tampaki pemyam gida plus point yam lewi aduna pemyam na yam heshina agidi malin international communities inda yam na lobom topo wisdom sinabam topa magi thoksil thawa musilaga yam na pujina kiram sin tharaga Manipurgi tungim sadamagi damakta yengba hobagi tangai padagadu su laiba pra na khanjai aduna amu boiro moina detect tawraga na khoi defense stop tabani adu moina tawtraga de khoi su le patabani leba mutung dagi di sagi mitam di waklon di settlement di pujana to yai aduga long term gi di yam phajab policy lei adu musi hek haidokpada nungai tabde lei adu sarkar gi mathai khamunaraga tung koina kanglum yam ji nusi sananga lerana ba adu phajana khoise mutung taba lakadaba ngang sing future generation da thudong hen moida asi khoina nang ba wa ba sumaina nang dena bagi wapum su thamjani mayam daina sum thamjani mera thudong waninga lete saite kunta padu 1819 dagina 1826 phawa sahi tare si pura khunta khaban yum lei mai cha khre mayam jilo chain gre lambi labu loi singna hogre matamda le mi se lak ma pan makhai ni adubu sahi tare khunta pagi manungdu da 1820 1821 da lak ahum na khujin moraga mafam marang khangdana si ba changi ba sing yam yam gre ado lambi sing am sum singna liberator matunda Kansipur ko nung densel pal ko Manipur da koi lag ani khai mutani aduna maramoi dana pani ni top sang pada thudone hena duna lo da ba mi haisidi darkar su ebina na sing matamda 1840 da cha khibe ko ki ari bo mi amslei moi ge di thudona si ba ko moi sense of living together sense of belongingness moi da lai ta be ade ma pandagi sang pa no mi am sing sina wathok mi am ko hen bisina ma moi dana oje akoi test mit ki test orga trainer detect to ba de moi ne nrc sana ba gi pot ka sisu biometric test to bolo na sisu to na ba phai moi loi tam thok ro mutung de ain khanje da thudona manipur gi problem di le ro na khali masidi both center and state ki my determination commitment de le ren khali ana no manipur ma gi idea of Manipur ki kok sung sinaba kok thadaba miyamna tung sana yengbagi wafamji yengba hoba matam oibra haidu thamjab basically democratic system manung dadi miyamna magi grievances to piba adagidi miyamna mudu thambai se democratic right ne adubu sarkar no je magi se curfew khara pokthok marak sida miyam punbe yawa kholoi punbe permission logo dong ni last speaker sinabi yawa ado long thongdong ba thabai ngam sini yasesu adagi
ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯑꯦꯅꯤ ꯃꯤꯐꯝꯗ ꯃꯣꯏꯒꯤ ꯑꯦꯅꯤ ꯊꯕꯛꯇꯅ ꯌꯥꯖꯔꯁꯨ ꯇꯁꯦꯡꯕꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯍꯥꯔꯣꯟꯒꯤꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯅꯍꯥꯁꯤꯡꯒꯤ ꯃꯤꯐꯝꯗꯤ ꯌꯥꯔꯔꯣꯏ ꯀꯥꯏꯅ ꯄꯤꯔꯤꯁꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠꯇꯤ ꯌꯥꯝ ꯍꯦꯟꯅ ꯃꯠꯄꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯊꯥ 5 ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯂꯥꯡꯕ ꯀꯦꯔꯁꯅꯦꯁ ꯑꯃ ꯌꯥꯝ ꯐꯖꯅ ꯂꯩꯔꯛꯄꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯉꯥꯛꯄꯗꯁꯨ ꯂꯩꯔꯝꯃꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨ ꯅꯍꯥꯟꯋꯥꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯁꯦ ꯉꯁꯥꯏ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤꯒꯤ ꯇ꯭ꯔꯦꯟꯁꯤꯗ ꯃꯣꯏꯅ ꯃꯅꯨꯡꯗ ꯎꯖꯕ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯉꯝꯅꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩꯔꯛꯄ ꯑꯗꯒꯤꯗꯤ ꯂꯥꯛꯏꯕ ꯑꯅꯧꯕ ꯂꯥꯛꯏꯕ ꯗꯥꯏꯃꯦꯟꯁꯟꯁꯤꯗ ꯇ꯭ꯔꯥꯟꯁꯅꯦꯁꯅꯦꯜ ꯀꯣꯟꯁꯄꯤꯔꯦꯁꯤꯁꯤꯒꯤꯁꯨ ꯌꯦꯡꯉꯒ ꯁꯔꯀꯥꯔꯅ ꯎꯕ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯃꯤꯌꯥꯝꯁꯤ ꯇꯝꯄꯥꯛꯇ ꯏꯪꯊ ꯇꯞꯊꯔꯒ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯦ ꯈꯟꯕꯁꯨ ꯂꯩꯔꯝꯕ ꯌꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯂꯧꯈꯠꯂꯛꯏꯕ ꯁ꯭ꯇꯦꯞꯁꯤ ꯈꯤꯇꯪ ꯍꯥꯟꯅꯗꯒꯤ ꯇꯣꯉꯥꯜꯂꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯃꯠꯄꯁꯤꯃꯗꯤ ꯅꯟ ꯚꯥꯏꯂꯦꯟꯁꯇ ꯑꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯊꯣꯛ ꯑꯣꯏꯗꯅ ꯌꯥꯝꯅ ꯆꯤꯛꯅ ꯁꯥꯏꯂꯦꯟꯠ ꯑꯣꯏꯅ ꯃꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯈꯣꯠꯄ ꯊꯝꯕꯗꯨꯗꯤ ꯌꯥꯐꯝꯗꯤ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯂꯩꯉꯥꯛꯄꯅ ꯀꯌꯥꯝ ꯌꯥꯝꯅ ꯁꯤ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯇꯧꯒꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯑꯗꯨꯒ तसेंबदी सी अगेंस्ट मागी मियामगी डेमोक्रेटिक राइटनी अदुबो अखोइना राइट लई हाइनसु मदु मरम चादब रीजनेबल क्लेम दी तोंगदे मरम राइट हाइबदी रीजनेबल क्लेम अदुना अखोइना मतम खरदि ऑब्जर्व तौबा ताबनी सरकार ना हाइसु खरा येंबा ताबनी अदुगा अंगांग लाइक लाइसु तंबा लंबी चथोक चसिन तौबा कम्युनिकेशन इकोनॉमी जी am सुक्थरकना बननु तौदना अमु इकोनॉमी जी मोहिंकलना बहना बदुसु यामना चुंबा मने लंबी इरांग इथोपगा लंबी थिंगबा खोटपा देगी कथेंगी करिगी एनी एक्टिविटीज में याम सिमा मुझे अतम याम सांगपनिना सरकार से मियेंग मले मने खली मोय थंज अखोइना अंगांग फाबा अंगांगी दु फारे को अदगी मयामना हुजिपुदी मयाम हाइसि अंगांग हापसिंग दु फाबियनिना अंगांगी मसादु सरु मचेल तो जु पिबियु हाइबनिदना हुजि तौरिसिना माने हाइबदी फारेदना मोय तो मोय केनबसिंग दुदे अदा मसादु थुमबनि खंदे अमा तौबनि खंदे लेरमगदी मसादु फंदि हाबिदि सनेबो अदुगिनेबा मखा ताबदों प्रोटेस्ट तौरिसे अदुना आइना खंजबदा अदुमाइना सुम चामधरक हाइतारे मूवमेंट सिजु मयांगे अदुगी सु येंगा तौबा ओइने खलेदो तसेंना हारगदी सगी सिगिसे मयामदसु खरा थाजबदि लायदना ट्रस्ट लाय हाइदि नोइदु मा इंटेंसिटी दि वांग नांgai तौनबदुदगी दि याम थीना तौनद्रे हाइतारे को अदुगा मफम मयामदसु तौबसु मंगरे अदे कोइना फंजबा सुम पाउदा याम कन्ना लांजि कापंबा कोइबु माइ निसी हाइतना दुम तो ओइन फजना उगदबा मपानदगी ब्रह्मांडगी लापा सिदे कुमसु हनगिबगी पाउलै मोइजे अखोगी मसिनरी सोना पैसागा पीरगा नेमबगी मयामना हाइनबदुसु लै याम चुमनो लानबनोदि खंदे मीना हाइनबदुनि को हाइसे नोमदो मोइजे लिसिंगनि पीरगा नेकनि रसाय अदा मोइ चखा मतुंगा सुदा लेबजिदि मसिंजु यामदे अदु मोइ याम हेना लामगी हिथोइ सिंथोबसु ओइदे अदा गवर्नमेंट की मार्केटगी एदि कुकी मार्केटगी सु खंबा लेमनि बैसे तंपाक्तदी मरोइना लापसिंसि मसिंग याम यामे ट्रेनिंग जी पीरगा मोइ दम रेडी दे लेसे को सिम याम जी स्ट्रेंथ सुबदा किरमसु आइ अदुगी दे कोइना याम कना हाइबदि हमरे अदु लाइव ट्रेन सिदि ओमुदि लाए खरा फगले खले अदु अमोरसो लान बुतौसु लान मनुंग वर्सु इकोनॉमी स्ट्रेंथ सिदि लाइन बचुमि सेन थुमदु लैतदि होजि पैसा खाइबा लाबत कना लपसा लैतदि पिदेन अदिगिदि पैसा तनि दना असोमना पोबी गुम थाबो कोपगी पैसा दो याम चाव चाव फंगवे पाना थादर पगी मोय याम नुंगाइ रंबै वाने अदुबु पिरकपा नोइ मरु पिरकपा पैसा दुसु लान तौबदि लोइनि दना अदा फगिना अखोइदि इकोनॉमी जेनरेट तौबु चंगे दुना मैम से अमु नॉर्मल मत नत्रसु संदान बगी लंबी सिदा कैथेन द कैदा अमा मथवै nga सुबसिदा पुंग खर संगसु मतांग चायेना दुमाइना